Jiribam Imphal Railway Project ki manung chana semkat liba tunnel number 12 hutpagi thabak na maram oiduna Imphal West District ki manung chana Tairen Pokpida leiba yum ani namthaba horakpadagi imong manunggi miyoi sing mipaiba poknari athuba matamda mari lenaba singna miyeng changbagi tangai fadaba leire hiramasigi matangda SKTV News ki akhanaba paudam ama Imphal Railway Project ki manung chana tunnel number 12 saba ki thabak na maram oiraga Tairen Pokpi awang laikai da leiba yum ani namthabata natana yum mayai da crepe chalakpa thengnare none dagi Imphal faubagi kilometer kunthratrom sangba railway track sing saba ki thabak akan mamongda chathabagi manung chana project asigi kwaidagi sangba tunnel oiriba chorona kilometer 23 sangba tunnel number 12 asi saba ki thabak su yauri hari tunnel asi sarakpada sohangdaba mafam sing mangjona khandoktuna lamsing adu railways na loksiduna thamkhrabani adubu railways na khandoktuna thamlaba mafam adudagi fit kunthrarom lapnaba yum taba mafam singda tunnel sabagi thabak asina maram oduna yum namthaba horokhibani hari Tairen Pokpi awang laikai da leiba Ningthojam lebak chaw amadi loken hairiba miyoi ani asigi yumgi saruk sing haukiba numit mangani romgi mamangda leibak chekhairak pa horokpada natana chekhairiba mafam adu nongmagi chawthorokpa amadi yumgi saruk sing namthaba horokhibani haire masina maram oduna imong manunggi miyoi sing ipaiba faubadagi tumpham chapam khangduna leiri hairi amaromda Imphal West District mailenaba official sing amadi railways ki staff sing laktuna yengchilamba leiri hairi adubu athubu matamda paket pa yaba thabak pakhaturabadi mafam aduda leibada akitu jumba faure hairi koi effective area na makha thang ba saruk side koi yum sidi shokte da dum leibane ba adu khanghau dana handak si khaire tha sigi manung sida no gi sum se khai ba se henjile koi na sum adum pure khange koi maning thang ba side phin sida hana ingai ngen adwai da tha mari manga gi mamang da namba hore ising tonge railway gi mi na ising do si thokraga ngarang nan ajana sem sarga thon jin begre du ba koi si adum lai department gi mi STC side STO oi na so dum ngasi phawbo adum ngasi su lam oi jo mathak thongba authority da thagat bi ge da pata nong da dum moi photo kamaga dum publishi railway mi so dum lai adu akoi loli si ka fauna dabne na moi maitai yaure moi na su phana ba yang ga dum hanki to akoi jo angang sing leibane na yum se sikai ram na tum sa ba se ko jo ki jare ba chen thum bai ba na tam na tingol ama lo ga pongok pasung am je tab ne na Kawai jaga da sara phagde gi si akho ji mi pai da hoji tum ba ba khang da na tum leiri sin Jiribam Imphal Railway Project ki manung chana India ki khwaidagi shangba railway tunnel ama Manipur da leiba haibasimak chawthok chaningai ne adubu miyam gi yaifana ba pakhatleba thabak asina hawjik amadi tungda miyam da awaba piba oina thoktana ba barnaba singna kupne chinbagi tangai fadaba leri camera person chingkhai galona param jariba khetrumeyum premchan SKTV News Tairen Pokpi